ꯀꯔꯝꯕ ꯏꯊꯛ ꯏꯄꯣꯝꯒꯤ ꯁꯥꯐꯨꯅꯣ ꯍꯟꯗꯛ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯔꯛꯂꯤꯕ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯉꯩꯍꯥꯛ ꯄꯣꯊꯥꯕꯗ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝꯅ ꯇꯝꯅꯔꯛꯂꯤꯕ ꯅꯣꯡꯊꯥꯡꯁꯨ ꯑꯇꯩꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯐꯣꯇꯣ ꯈꯔꯗꯤ ꯊꯥꯕꯤꯔꯛꯏ ꯃꯃꯧ ꯄꯥꯝꯕꯅ ꯏꯈꯧ ꯂꯥꯡꯂꯤꯕ ꯃꯃꯥ ꯃꯄꯥꯗꯁꯨ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯃꯟꯕꯅ ꯃꯗꯨꯃꯛꯁꯨ ꯇꯥꯍꯥꯃꯜꯂꯤ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯈꯪꯅꯕꯁꯨ ꯅꯠꯇꯕꯅ ꯆꯍꯤ ꯅꯧꯅ ꯀꯣꯛꯊꯛꯇ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯅꯕ ꯊꯧꯔꯥꯡꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ ꯃꯄꯥꯅ ꯆꯠꯂꯛꯄ ꯂꯝꯆꯠ ꯑꯗꯨꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ ꯏꯃꯨꯡꯁꯤ ꯀꯥꯏꯊꯔꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅꯁꯨ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯟꯗꯛ ꯃꯔꯛ ꯅꯨꯄꯤꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯑꯃ ꯇꯧꯏ ꯋꯥꯆꯦꯞꯐꯥꯎ ꯐꯖꯅ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯇꯧꯔꯛꯂꯤꯕ ꯑꯟꯅꯣꯟ ꯅꯝꯕꯔꯗꯣ ꯌꯥꯎꯔꯨꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡꯗꯨꯒꯤ ꯑꯣꯏꯔꯝꯂꯗꯤ ꯈꯟꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯗꯨꯛ ꯈꯣꯏꯊꯨꯝꯕ ꯍꯧꯅꯕ꯭ꯔꯥ ꯃꯥꯔꯁꯟ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯈꯜꯂꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯃꯤꯅ ꯍꯪꯕꯅ ꯈꯨꯝꯗꯦ ꯈꯥꯏꯅꯕ ꯇꯧꯔꯛꯄ ꯀꯣꯜ ꯑꯣꯏꯔꯗꯤ ꯊꯝꯈꯤꯕꯅ ꯐꯅꯤ ꯅꯣꯡꯊꯥꯡ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯎꯕ ꯑꯩꯅ ꯒꯥꯔꯤ ꯂꯣꯛ ꯇꯧꯁꯤꯜꯂꯝꯕꯗꯒꯤ ꯍꯥꯡꯕ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯀꯩ ꯂꯩꯔꯒꯦ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯦ ꯑꯗꯨꯒ ꯅꯝꯕꯔꯁꯤꯅ ꯀꯅꯥꯗꯩꯅꯣ ꯁꯔꯗꯩꯔꯣ ꯅꯣꯡꯊꯥꯡꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯔꯛꯄꯗꯨꯅ ꯋꯥꯡꯈꯠꯂꯝꯕ ꯈꯣꯟꯖꯦꯜꯗꯣ ꯅꯧꯊꯔꯛꯄꯅꯤ ꯃꯁꯥꯅ ꯅꯝꯕꯔꯁꯤꯗꯤ ꯏꯆꯟ ꯑꯃꯗꯒꯤ ꯂꯧꯕꯅꯤ ꯏꯆꯟ ꯍꯥꯏꯔꯛꯂꯤꯕꯗꯣ ꯁꯤꯟꯊꯥ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯝ ꯈꯪꯉꯤ ꯃꯁꯥꯅ ꯅꯝꯕꯔ ꯁꯤꯟꯊꯥꯗ ꯄꯤꯈꯤꯗ꯭ꯔꯁꯨ ꯁꯤꯟꯊꯥꯅ ꯃꯥꯒꯤ ꯅꯝꯕꯔ ꯐꯪꯈꯤꯕꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯣ ꯑꯗꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄꯕꯨ ꯀꯩ ꯍꯥꯏꯕꯤꯗꯧꯕ ꯂꯩꯒꯦ ꯑꯍꯥꯟꯕꯗ ꯁꯣꯔꯤ ꯍꯥꯟꯅ ꯍꯥꯏꯒꯦ ꯀꯩꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯇꯁꯦꯡꯅ ꯃꯤ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ ꯂꯩꯁꯤꯍꯦꯟꯕꯤꯗꯣ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝꯅꯗꯤ ꯇꯧꯗꯦ ꯑꯍꯥꯟꯕ ꯇꯧꯕꯗ ꯁꯣꯝꯒ ꯊꯦꯡꯅꯕꯗꯨꯅ ꯇꯨꯡꯗ ꯆꯦꯛꯁꯤꯟꯅꯕ ꯄꯔꯥꯃꯁꯨ ꯑꯣꯏꯅ ꯇꯝꯁꯤꯟꯖꯔꯤ ꯂꯩꯁꯤꯍꯦꯟꯕꯤ ꯅꯍꯥꯟ ꯃꯥꯅ ꯇꯊꯤꯅ ꯆꯩꯔꯝꯕ ꯅꯨꯄꯥꯗꯣ ꯅꯣꯡꯊꯥꯡꯒꯤ ꯃꯔꯨꯞꯅꯤ ꯈꯪꯂꯛꯄꯗ ꯈꯖꯤꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯥꯁꯨ ꯑꯔꯨꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯈꯟꯕꯗ ꯁꯥꯎꯗꯨꯅ ꯈꯟꯊꯗ ꯆꯩꯔꯨꯕꯅꯤ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅꯁꯨ ꯁꯣꯔꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯆꯠꯄꯒꯤ ꯊꯣꯔꯛꯄꯗ ꯈꯤꯇꯪ ꯇꯦꯟꯁꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯗꯁꯨ ꯋꯥꯍꯩ ꯋꯥꯇꯥꯗ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯣꯏꯔꯁꯨ ꯑꯔꯨꯕ ꯏꯊꯧ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁꯥꯎꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯣꯂꯦꯖꯇꯤ ꯀꯗꯥꯏꯗ ꯇꯧꯔꯤꯒꯦ ꯑꯩ ꯍꯟꯗꯛꯇꯣ ꯗ꯭ꯔꯣꯞ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯣꯔꯤ ꯄꯔꯁꯅꯦꯜ ꯃꯦꯇꯔ ꯑꯣꯏꯔꯦ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯍꯦꯟꯕ ꯋꯥꯍꯪ ꯑꯃ ꯍꯪꯖꯤꯟꯗ꯭ꯔꯦ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯐꯝꯁꯨ ꯈꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯗꯣ ꯃꯥ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯝꯇꯪ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯁꯤꯟꯊꯥꯁꯨ ꯌꯥꯎꯔꯒ ꯍꯣꯏ ꯃꯔꯛꯇ ꯌꯦꯡꯂꯁꯤ ꯑꯗꯣ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯊꯝꯂꯒꯦ ꯍꯣꯏ ꯇꯧꯖꯔꯣ ꯑꯗꯣ ꯁꯦꯚ ꯇꯧꯁꯤꯜꯂꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯥꯔꯁꯟ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡ ꯀꯧꯔꯁꯨ ꯌꯥꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯣ ꯂꯩꯁꯤꯍꯦꯟꯕꯤꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯇꯨꯕꯠ ꯀꯛꯏ ꯃꯥ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯒ ꯑꯃꯗ ꯆꯪꯕ ꯅꯠꯇꯦ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯌꯧꯍꯟꯅꯤꯡꯗꯕ ꯃꯇꯝ ꯃꯥꯗꯤ ꯑꯗꯨꯃꯛ ꯅꯛꯁꯤꯜꯂꯛꯀꯅꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯕꯗ ꯄꯨꯛꯅꯤꯡꯗꯣ ꯇꯌꯥꯡꯗ ꯁꯣꯏꯕ ꯐꯥꯎꯗꯕꯁꯨ ꯉꯝꯗꯦ ꯃꯈꯨꯠꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯄꯤꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯅ ꯃꯃꯥꯅ ꯈꯪꯂꯒ ꯀꯝꯗꯧꯕ ꯋꯥꯈꯜꯁꯦ ꯈꯟꯖꯗꯨꯅꯁꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯃꯈꯨꯠꯃꯛꯅ ꯊꯣꯡꯖꯕ ꯅꯥꯄꯤ ꯆꯥꯕꯤ ꯁꯅꯥ ꯊꯣꯡꯕꯗꯨꯒ ꯇꯤꯐꯤꯟꯗ ꯃꯁꯥ ꯅꯥꯟꯅ ꯍꯥꯞꯄꯤ ꯔꯥꯅꯤꯁꯨ ꯆꯪꯂꯛꯄꯅꯤ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯎꯕꯅ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯒꯦ ꯈꯟ ꯏꯟꯁꯥꯡ ꯍꯥꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯊꯣꯏꯕꯤꯌꯥ ꯀꯅꯥꯒꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯇꯤꯐꯤꯟꯗ ꯍꯥꯞꯄꯤꯗꯨꯕꯣ ꯂꯩꯁꯤꯍꯦꯟꯕꯤ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯁꯨ ꯁꯅꯥ ꯊꯣꯡꯕꯁꯤ ꯄꯥꯝꯃꯤꯗꯅ ꯏꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯈꯔ ꯄꯤꯕꯤꯔꯨꯒꯦ ꯇꯧꯕꯅꯤ
ꯑꯗꯨꯗ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯄꯤꯔꯝꯒꯦꯅ. ꯔꯥꯅꯤ, ꯃꯆꯥꯅ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ. ꯐꯔꯦ ꯐꯔꯦ, ꯏꯆꯥꯗꯣ ꯂꯥꯛꯈꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ. ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯅ ꯏꯃꯥꯅ ꯍꯪꯂꯛꯑꯦ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯇꯝꯃꯨ. ꯍꯣꯏ ꯏꯃꯥ, ꯇꯝꯒꯦ. ꯑꯣꯏꯗꯕ ꯑꯃ. ꯃꯃꯥꯒꯤ ꯃꯐꯝꯗ ꯉꯥꯡꯈꯤꯕꯗꯣ ꯃꯔꯥꯜ ꯂꯤꯁꯤꯡ ꯂꯩꯔꯕꯤꯒꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯤꯁꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯍꯦꯟꯖꯤꯟꯅ ꯈꯟꯗꯨꯅꯗꯤ ꯋꯥꯁꯤꯟꯈꯤꯗ꯭ꯔꯦ. ꯏꯃꯥ, ꯑꯩ ꯁꯤꯁꯦ ꯑꯝꯇ ꯄꯤꯔꯨꯒꯦ. ꯆꯥꯛꯁꯨ ꯃꯣꯏꯗ ꯆꯥꯔꯛꯄ ꯌꯥꯏ. ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯣ. ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯅꯨ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ. ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯤꯐꯤꯟꯗꯣ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ. ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯍꯥꯞꯇꯨꯅ ꯊꯧꯗꯣꯔꯛꯂꯦ. ꯐꯣꯟꯗꯤ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒ ꯑꯗꯨꯗ ꯍꯥꯟꯅꯅ ꯍꯥꯞꯂꯕꯅꯤ. ꯀꯣꯔꯧꯒꯤ ꯅꯥꯛꯇ ꯆꯠꯄꯒꯤ ꯂꯝꯕꯤꯗꯣ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤ. ꯃꯃꯥꯅ ꯈꯪꯂꯛꯂꯒꯅ ꯀꯔꯤ? ꯃꯊꯟꯇ ꯋꯥꯍꯪꯁꯤꯡ ꯑꯁꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯌꯧꯔꯦ. ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯀꯣꯔꯧꯗ ꯐꯣꯟ ꯇꯧꯔꯛꯏ. ꯀꯣꯔꯧꯁꯨ ꯇꯍꯥꯅ ꯁꯠ ꯄꯥꯏꯈꯠꯂꯛꯏ. ꯁꯥꯊꯣꯏꯕꯤ, ꯑꯩ ꯂꯩꯔꯦ ꯊꯣꯡꯒꯥꯟꯗ. ꯏꯄꯥ ꯂꯥꯛꯑꯦ, ꯏꯄꯥ ꯂꯥꯛꯑꯦ. ꯀꯣꯔꯧꯁꯨ ꯇꯦꯔꯦꯁꯇꯒꯤ ꯃꯆꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯃꯈꯥꯗ ꯊꯣꯔꯛ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯉꯤ. ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯥꯟꯅꯁꯨ, ꯅꯨꯡꯁꯤꯔꯕꯁꯨ ꯇꯥꯟꯖꯥꯅ ꯐꯤꯕꯝꯅ ꯃꯇꯝꯅ ꯊꯃꯣꯏ ꯀꯟꯁꯤꯟꯕꯤ ꯑꯣꯏꯗꯕꯁꯨ ꯌꯥꯔꯛꯇꯦ. ꯀꯔꯤꯒꯤ ꯌꯥꯅꯤꯡꯂꯣꯏ, ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏ. ꯍꯨꯔꯥꯟꯅ ꯌꯦꯡꯗꯨꯅꯁꯨ ꯐꯣꯡꯅ ꯃꯄꯥꯕꯨ ꯌꯦꯡꯂꯛꯇꯦ. ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯁꯨ ꯄꯣꯛꯇ꯭ꯔꯕꯒꯨꯝ ꯀꯣꯔꯧꯅ ꯏꯃꯨꯡꯗ ꯆꯪꯁꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯇꯤꯐꯤꯟ ꯑꯗꯨꯁꯨ ꯂꯧꯊꯣꯛꯏ. ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈ꯭ꯔꯤꯕ? ꯂꯩꯔꯝꯕ ꯇꯥꯏ ꯃꯥꯒꯤꯁꯨ ꯑꯔꯣꯠꯄ ꯋꯥꯈꯜ ꯑꯃ. ꯂꯤꯛꯂꯥꯏꯁꯨ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯆꯪꯂꯛꯄꯗ. ꯂꯤꯛꯂꯥꯏꯅ, ꯏꯆꯥ ꯊꯣꯏꯕꯤꯌꯥ. ꯃꯤꯡꯒꯧ ꯑꯗꯨꯗ ꯏ ꯀꯥꯔ ꯃꯤꯠꯅ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯛꯏ. ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯀꯣꯔꯧꯅ, ꯂꯤꯛꯂꯥꯏ, ꯅꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ. ꯑꯩ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯒꯦ. ꯂꯤꯛꯂꯥꯏ ꯃꯄꯥ ꯃꯆꯥꯅ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ. ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯝꯊꯒꯦ ꯇꯧꯔꯝꯕꯗꯣ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯀꯣꯔꯧꯅ ꯃꯆꯥꯒꯤ ꯃꯈꯨꯠꯄꯨ ꯐꯥꯔꯗꯨꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ, ꯑꯩꯅ ꯆꯪꯉꯨ ꯍꯥꯏꯔꯗꯤ ꯃꯅꯨꯡꯗ ꯀꯣꯛ ꯆꯪꯈ꯭ꯔꯣꯗꯅ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯅꯩꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯂꯤꯛꯂꯥꯏ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯤ. ꯃꯤꯀꯨꯞꯇꯨ ꯈꯛꯇꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯝꯊꯔꯛꯏ. ꯀꯣꯔꯧꯅ, ꯆꯊꯣꯏꯕꯤ, ꯅꯃꯥꯅ ꯆꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯨꯝꯃꯜꯂꯤ. ꯈꯣꯡꯐꯝꯗꯨ ꯑꯃꯨꯛꯇꯪ ꯍꯟꯗꯣꯛꯎ. ꯏꯄꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯇꯪ. ꯕꯕꯥ. ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯂꯤ. ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤꯠꯇꯨꯁꯨ ꯏꯀꯨꯠ ꯀꯨꯠ, ꯃꯃꯥꯏꯗꯨꯁꯨ ꯏꯆꯞ ꯆꯞꯁꯤꯟ, ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯨ. ꯃꯄꯥ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯤ ꯏꯄꯥꯅ ꯇꯥꯔꯗꯕꯅꯤ. ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯅꯨꯡꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕꯁꯦ ꯍꯪꯕꯤꯕꯒꯨꯝ ꯏꯃꯥꯒꯤ ꯃꯐꯝꯗꯁꯨ ꯁꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗ ꯑꯣꯏꯔꯁꯨ ꯂꯥꯛꯇꯨꯅ ꯍꯪꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ. ꯕꯕꯥꯗꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯧꯊꯔꯤ ꯅꯠꯇ꯭ꯔꯥ? ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯣ ꯈꯪꯂꯛꯂꯕ꯭ꯔꯥ ꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯅꯆꯥ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯁꯨ ꯇꯁꯦꯡꯅ ꯂꯥꯜꯂꯕꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯤꯛꯂꯥꯏꯒ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ. ꯂꯥꯞꯅꯗꯨꯅ ꯂꯩꯔꯝꯂꯗꯕꯩ ꯈꯜꯂꯨꯕꯅꯤ. ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ. ꯊꯃꯣꯏ ꯑꯗꯨꯅ ꯋꯥꯔꯧꯕꯁꯨ ꯍꯦꯟꯅ ꯍꯦꯜꯂꯛꯄꯒꯨꯝ. ꯕꯕꯥꯅ ꯉꯁꯤ ꯅꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯖꯔꯦ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ, ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯐꯪꯂꯕꯁꯨ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ. ꯉꯁꯤ ꯑꯩꯅ ꯊꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯟꯁꯥꯡꯁꯦ ꯕꯕꯥꯅ ꯑꯩꯒꯤ ꯏꯈꯨꯠꯅ ꯊꯣꯡꯕ ꯆꯥꯕ ꯑꯍꯥꯟꯕꯁꯨ ꯑꯣꯏꯒꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯑꯩꯒꯤ ꯏꯈꯨꯠꯅ ꯁꯣꯛꯄ ꯄꯣꯠꯁꯛ ꯊꯣꯛꯂꯒ ꯑꯩꯒꯤ ꯏꯆꯤꯟꯗꯒꯤ ꯕꯕꯥ ꯍꯥꯏꯅ ꯀꯧꯕꯗꯨ ꯐꯥꯎꯕ ꯇꯥꯔꯔꯣꯏ. ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯅ ꯌꯧꯗ꯭ꯔꯤꯐꯥꯎ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ. ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ. ꯁꯤꯟꯊꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯣ ꯅꯥꯟꯊꯔꯛꯄ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯈꯥꯡꯂꯒ ꯏꯃꯥ ꯏꯆꯥꯅ ꯑꯋꯥꯐꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯔꯕꯁꯨ, ꯑꯋꯥꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯅꯪꯒ ꯃꯔꯤ ꯁꯝꯅꯗꯦ. ꯃꯄꯣꯛꯁꯤꯗꯗꯤ ꯅꯔꯥꯏꯕꯛ ꯐꯗꯨꯅ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯏꯒꯤ ꯅꯆꯥ ꯑꯩꯕꯨ ꯎꯕ ꯐꯪꯂꯦ. ꯕꯕꯥꯅ ꯈꯜꯂꯝꯒꯅꯤ
ꯕꯕꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯎꯕꯁꯦ ꯄꯥꯞꯅꯦ ꯍꯥꯏꯅ ꯀꯣꯔꯧ ꯃꯆꯥꯒꯤ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯥꯁꯨ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯈꯤꯕꯅ ꯐꯣꯠꯆꯤꯟꯈ꯭ꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯀꯥꯡꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕ ꯇꯨꯡꯗ ꯃꯃꯥꯏ ꯅꯣꯟꯊ ꯃꯆꯥꯒꯤ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯂꯨꯝꯊꯔꯕ ꯈꯣꯟꯖꯦꯜꯅ ꯏꯆꯥꯊꯣꯏꯕꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯪꯖꯔꯨꯕ ꯄꯥꯞ ꯆꯦꯜꯂꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯏꯆꯥꯅ ꯏꯄꯥꯗ ꯋꯥꯔꯧꯗꯨꯅ ꯉꯥꯡꯕꯗ ꯏꯄꯥ ꯋꯥꯔꯧꯗꯦ ꯁꯥꯎꯗꯦ ꯑꯗꯨꯕꯨꯅꯦ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯥꯟꯅ ꯊꯥꯡꯂꯨꯔꯕꯁꯨ ꯅꯃꯥꯅ ꯆꯥꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯅꯩ ꯑꯇꯩ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯌꯨ ꯏꯄꯥꯕꯨ ꯇꯊꯤꯅ ꯉꯥꯡꯉꯨ ꯑꯗꯨꯕꯨꯅꯦ ꯃꯕꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯎꯕꯗ ꯄꯥꯞꯅꯤ ꯈꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯏꯄꯥꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯍꯟꯕꯤꯒꯅꯨ ꯏꯄꯥꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯦ ꯏꯆꯥꯕꯨ ꯏꯄꯥꯅ ꯄꯥꯝꯗꯨꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯏꯃꯤꯠ ꯑꯁꯤꯗ ꯎꯕ ꯅꯨꯃꯤꯠꯇꯨꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯏꯆꯥꯅ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇꯒꯤꯅꯦ ꯏꯄꯥꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯡꯒꯣꯜ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯛꯂꯤꯕ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯇꯥꯡꯅ ꯅꯥꯏꯇꯣꯝ ꯁꯥꯆꯠ ꯇꯔꯪ ꯇꯔꯪ ꯅꯥꯏꯇꯣꯝ ꯑꯃꯝꯕ ꯂꯛꯇ ꯅꯣꯡꯗꯣꯜ ꯊꯛꯇ ꯃꯗꯣꯝ ꯉꯥꯟꯕꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯉꯥꯜ ꯄꯤꯔꯤꯕꯤ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯃꯒꯨꯟ ꯂꯩꯕꯤ ꯊꯥꯖꯅꯤ ꯑꯊꯣꯠꯄ ꯋꯥꯍꯩꯁꯨ ꯂꯤꯛꯂꯥꯏꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏ ꯑꯗꯨ ꯀꯟꯁꯤꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯒꯨꯝ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯜꯗꯨꯅ ꯅꯣꯛꯐꯦꯠꯅ ꯃꯄꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯗꯨꯅ ꯕꯕꯥ ꯅꯨꯡꯁꯤꯕꯕꯨ ꯆꯤꯟꯕꯥꯜꯗ ꯈꯛꯇ ꯍꯥꯏꯔꯒ ꯂꯦꯞꯄ ꯌꯥꯒꯗ꯭ꯔꯅꯦ ꯆꯤꯟꯅ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯗꯕꯁꯤꯡꯁꯦ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯕꯕꯥꯅ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯈꯟꯊꯕꯤꯔꯝꯂꯕ ꯑꯁꯤ ꯌꯧꯅ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯊꯥꯡꯂꯝꯂꯣꯏ ꯌꯨꯝꯗꯃꯛꯇ ꯂꯥꯛꯂꯝꯂꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯍꯥꯏꯔꯝꯂꯣꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯥꯏꯔꯝꯒꯦ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯀꯣꯛꯄ ꯌꯥꯗ ꯆꯨꯔꯔꯤ ꯅꯪꯒꯤ ꯏꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯇꯠꯇꯅ ꯍꯥꯏꯅꯕ ꯃꯄꯣꯛ ꯇꯔꯦꯠ ꯑꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯩꯔꯝꯂꯕ ꯑꯩ ꯕꯕꯥꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦ ꯅꯪꯒꯨꯝꯕ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯒꯤ ꯃꯆꯥꯅꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯍꯨꯠ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤ ꯑꯗꯨꯅ ꯀꯥꯎꯗꯅꯕ ꯍꯥꯏꯔꯝꯒꯦ ꯕꯕꯥ ꯏꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯃꯄꯣꯛ ꯈꯨꯗꯤꯡ ꯏꯃꯥ ꯏꯆꯥꯒ ꯅꯪꯒ ꯊꯦꯡꯅꯔꯨꯏꯁꯤ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯁꯔꯨꯛ ꯊꯨꯡꯗꯅꯕ ꯅꯪꯁꯨ ꯅꯃꯤꯠꯇ ꯅꯆꯥ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯎꯒꯅꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯤꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯄ ꯎꯔꯒ ꯊꯋꯥꯏ ꯆꯥꯛꯅ ꯌꯦꯡꯕ ꯃꯤꯁꯛꯇꯣ ꯅꯪ ꯑꯣꯏꯌꯨ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯔꯝ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯤꯛꯂꯥꯏꯅ ꯂꯩꯔꯝꯗ꯭ꯔꯕ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯗꯣ ꯃꯄꯥꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨꯅ ꯅꯧꯊꯔꯛꯇꯨꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯁꯦꯝꯂꯝꯕꯁꯨ ꯌꯥꯕꯅꯤ ꯇꯥꯏꯅꯁꯤꯔ ꯅꯨꯡꯁꯤ ꯍꯩꯇꯕ ꯅꯣꯡꯗꯝꯕ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯟꯗ꯭ꯔꯤꯛꯁ ꯆꯅꯨ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯂꯥꯛꯂꯤꯅꯦ ꯊꯣꯔꯛꯂꯒ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯏ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯀꯣꯂꯦꯖꯀꯤ ꯅꯨꯄꯥꯁꯤꯡꯒ ꯃꯤꯆꯤꯑꯣ ꯅꯥꯆꯤꯑꯣ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯑꯣꯖꯥꯅ ꯍꯪꯕꯒꯁꯤꯅ ꯅꯣꯛꯐꯦꯠ ꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯏꯗꯨꯕ ꯑꯗꯨꯝꯕ ꯄꯛꯇꯕꯗ ꯇꯧꯔꯛꯀꯅꯣꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯣꯖꯥꯅ ꯍꯪꯂꯛꯄꯗꯣ ꯅꯣꯛ ꯈꯨꯝꯗ꯭ꯔꯗꯤ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯑꯒ ꯈꯨꯝꯒꯗ꯭ꯔꯥ ꯅꯀꯣꯛ ꯏꯆꯥꯛ ꯆꯥꯛꯈꯩ ꯃꯤꯆꯤ ꯈꯠꯅꯕ ꯀꯥꯏꯅ ꯅꯪ ꯌꯥꯝ ꯇꯧꯕꯩꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯆꯤꯟ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯅꯪ ꯁꯦꯟꯅꯕꯗ ꯅꯨꯄꯤꯒ ꯏꯔꯥꯡ ꯆꯥꯅꯕ ꯁꯪꯗꯦ ꯑꯣꯖꯥꯅ ꯍꯪꯂꯛꯄꯗ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛ ꯇꯧꯗꯅ ꯈꯨꯝꯃꯣꯗꯤ ꯍꯥꯏꯗꯦꯅꯦ ꯁꯨꯝ ꯍꯥꯏꯔꯗꯤ ꯃꯔꯩ ꯂꯣꯏꯔꯦ ꯎꯅ ꯌꯥꯗꯦ ꯑꯅꯤꯗꯣ ꯍꯨꯏ ꯍꯧꯗꯣꯡꯅꯤ ꯎꯅꯗ꯭ꯔꯦ ꯊꯤꯅꯩ ꯎꯅꯔꯦ ꯈꯠꯅꯩ ꯁꯤꯟꯊꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯦꯗꯃꯤꯁꯟ ꯍꯦꯛ ꯇꯧꯈꯤꯕꯗꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯣꯂꯦꯖ ꯆꯠꯄ ꯊꯣꯏꯍꯦꯟꯕꯤꯁꯨ ꯂꯩꯔꯝꯕꯗꯨꯗ ꯑꯌꯥ ꯅꯪ ꯁꯤꯗ ꯇꯝꯕ꯭ꯔꯣ ꯊꯣꯏꯍꯦꯟꯕꯤꯁꯨ ꯁꯤꯟꯊꯥ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯇꯝꯃꯦ ꯅꯍꯥꯟꯃꯨꯛ ꯁꯔꯍꯣꯏꯗ ꯂꯥꯛꯄ ꯆꯅꯨꯗꯣ ꯑꯗꯨꯁꯨ ꯁꯤꯗ ꯇꯝꯃꯦ ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯇꯝꯗꯕ꯭ꯔꯣ ꯃꯥꯗꯤ ꯁꯤꯗ ꯇꯝꯗꯦ ꯍꯟꯗꯛ ꯀꯣꯂꯦꯖ ꯗ꯭ꯔꯣꯞ ꯇꯧꯕꯅꯦ ꯃꯥꯗꯤ ꯑꯣ ꯃꯥꯁꯨ ꯌꯥꯎꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯗꯣ ꯅꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯐꯪꯗꯣꯏꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨꯅꯦ ꯌꯥꯝ ꯊꯥꯖꯗꯦ ꯅꯪ ꯁꯤꯗ ꯇꯝꯂꯛꯀꯅꯤ ꯀꯥꯏꯁꯦ ꯆꯅꯨꯁꯨ ꯉꯁꯤꯗꯤ ꯃꯣꯏ ꯁꯥꯏꯒ ꯗꯦꯠ ꯆꯠꯈ꯭ꯔꯦ ꯀꯣꯂꯦꯖ ꯂꯥꯛꯇꯦ ꯑꯇꯩ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯁꯨ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤꯅꯤ ꯏꯕꯥꯅꯤꯁꯦ ꯉꯛꯇꯤ ꯉꯛꯇ꯭ꯔꯥ ꯅꯍꯥꯟꯗꯩ ꯃꯦꯁꯦꯖꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯊꯥꯅꯔꯤꯅꯤ ꯀꯣꯂꯦꯖꯀꯤ ꯋꯥꯔꯤꯒ ꯅꯣꯡꯐꯥꯎ ꯄꯟꯅꯗꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤ ꯉꯥꯛ ꯑꯣꯏ ꯇꯧꯔꯤꯅꯤ ꯑꯗꯣ ꯂꯥꯛꯑꯣ
ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯦꯟꯇꯤꯟ ꯔꯣꯝꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯅꯣꯡꯊꯥꯡ ꯍꯣꯏꯗ ꯊꯦꯡꯅꯔꯕ ꯇꯨꯡꯗ ꯀꯣꯜ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯛ ꯁꯛ ꯎꯅꯗꯨꯅ ꯄꯨꯟꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯆꯥꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯝꯂꯒ ꯑꯍꯥꯡꯕ ꯆꯤꯌꯔ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯅꯩ ꯁꯤꯟꯊꯥꯅ꯫ ꯑꯩꯗꯤ ꯏꯕꯦꯝꯃ ꯇꯤꯟꯅꯕ ꯑꯃ ꯑꯅꯤꯗꯨꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯪꯅꯈꯤꯕꯒ ꯀꯣꯂꯦꯖ ꯇꯝꯕꯁꯦ ꯕꯤꯠ ꯑꯣꯈꯥꯛ ꯂꯩꯔꯝꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯌꯥꯎꯔꯕꯅꯤꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯗꯣ ꯇꯣꯏꯅꯒꯗꯤ ꯂꯥꯛꯂꯣꯏꯁꯤ꯫ ꯑꯩꯅꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦꯕ꯫ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃꯇ ꯍꯧꯗꯣꯛꯀꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯌꯥꯝꯕꯨꯡꯗꯣ ꯈꯪꯉꯤꯗꯅ꯫ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯃꯥ ꯌꯦꯡꯂꯨꯕꯗ ꯑꯩꯒ ꯐꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯀꯥꯏꯅꯔꯝꯗꯧꯕ ꯁꯞꯅꯥꯗ ꯂꯤꯠꯍꯧꯔꯤꯅꯤ꯫ ꯇꯝꯒꯦ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯀꯥꯎꯔꯕ꯫ ꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯆꯅꯨꯗꯣ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯦ꯫ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯑꯁꯦꯡꯕꯩ ꯃꯥꯒꯤ ꯁꯝꯄꯨꯟ ꯈꯠꯄ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯗꯕ꯭ꯔꯣ? ꯀꯣꯏꯅꯗꯝꯅꯤꯗ ꯍꯣꯏ ꯅꯨꯄꯥꯗꯨꯅꯕꯨꯗꯤ ꯄꯥꯝꯕ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯅꯗꯤ ꯑꯗꯨꯝ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯆꯝꯅ ꯈꯟꯕꯅꯤ꯫ ꯃꯥꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯂꯩꯖꯗꯕꯅꯤ꯫ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯨꯖꯔꯒ ꯑꯥꯏꯗꯤꯒ ꯊꯥꯔꯛꯑꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯗꯤ ꯋꯥꯆꯦꯞꯇꯩ ꯍꯦꯟꯅ ꯄꯥꯏꯗꯤꯌꯦ ꯑꯗꯨꯅ ꯊꯥꯔꯛꯇꯕꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯑꯗꯨꯝ ꯍꯪꯉꯤ ꯃꯥꯗꯣ ꯊꯣꯏꯍꯦꯟꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯄꯨꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯒꯦꯅ꯫ ꯑꯩꯅ ꯅꯪꯒ ꯀꯣꯂꯦꯖ ꯄꯨꯜꯂꯤ ꯍꯥꯏꯕꯗ ꯌꯥꯝꯕꯨꯡꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯕꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯁꯤꯟꯊꯥꯅ ꯃꯥꯔꯁꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯇꯥꯕꯗꯤ ꯇꯥꯁꯤꯜꯂꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯅ ꯀꯔꯝꯅ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯀꯗꯕ ꯈꯟꯕꯗ ꯈꯤꯇꯪꯗꯤ ꯈꯟꯖꯥꯅꯩ꯫ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯅꯧꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯥꯅ ꯃꯁꯥꯗ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯖꯔꯨꯕ, ꯀꯔꯤꯒꯤ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ಮಿನಂಲುಬ ꯀꯔꯤꯒꯤ ꯃꯈꯨꯠꯃꯛꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡ ꯊꯦꯟꯗꯨꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯐꯪꯍꯜꯂꯨꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯪꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯂꯝꯕꯤ ꯑꯗꯨ ꯂꯝꯍꯥꯡꯅꯔꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ꯫